Arambai News Guwahati da Mithilongi Pau Tawi Besingbu Yan Hanmukta da Chingangbam Suzitrani na Kurumjari. Zingasi Samlapa Mariba Pau Sing Lowirase. Ngasi Guwahati Sahar Ising na Punglang Langkre, Ngarang Ahingdagi Churakpa Nong na Lambi Thong Kaya Kusemgi Ichaw Mayok na Kek. Mafam Karadadi, Laidanaba Yum Office Amadi School na Chingbagi, Manung the Fauba Ising Tumli. Maragasida Kamrup Metro Administration na Helpline number Thaduraktuna, Ichaw Mayok Nariba Sing Kananaba Kanahodari. Guwahati Anil Nagarda Miyoi Ama Ngasi Laikhide, Adubu Mahak Ichaw Namaram Oiduna, Yumdagi Putokpa Ngamdavadagi, Mamaithangda, SDRF Ki Miyoi Shingi Matengdagi Putoktuna, Aroiba Matomangam Pangtoke. Atadakam Laitana Nong Chubadagi, Guwahati Chingi Mafam Sing, Havade, Karguli, Borbari, Silpukri, Hengravari, Nunmati Amade, Bamuni Medana Chingbakayada, Lebak Ninkaibagi, Paukia Lakle. Ngarang Ahing Nong Yai Matung, Pung Amamakhay Muktabada, Guwahati, Borbari da, Lebak Ninkaibadagi, Yum Sabagi Tabak Tauriba, Sinmi, Mari, Hingna Pumzin Ke, Amadi Makoye Hakchang, Ngasi Nungtil Kaktada, Lokat Pangam Ke. Nagalamoromda June Gitarani Pan Fauba Leptana Guwahati da Nong Chukigani Haina IMD na Khangalakle. Asida Sunatana Awang Nongpoki State Singda Lagliba Numit Mangani Asida Akanba Nong Chugani Su Hairakle. Maragasida Kamrup Metro gi DC Palab Gopal Jhana Emergency Natragade Sarasigi Miyam Yariba Makai Yumdagi Mapan Tokpidanaba Khangalakle. Asida Sunatana Asamda Ising Ichaw Amuk Tholakpa Yabagi Akiba Lairakibaga Loyana Guwahati da Hauzik Oriba Kusemgi Ichaw Asida Mideng Thamlaga Hayeng Kamrup Metro gi Manungda Leiba Laingaki Amadi Lanai Educational Institution Namak Suti Oiragani Lauthorakre. Adubu Parikya Thagadaba Institution Singdi Tangai Fadana Hangadabani Haide. Ngasi Sanamahi Cheng Hongba Numidasida Sanamahi Lining Amadi Punsirol Kubam Lakipur Kunoda Lying Tho Lirembigi Togel Isai Saktuna Pangtokre. Thoromasida Lupki Piral Chinkatuna Lai Kurumba Amadi Cheng Hongbagi Thoram Pangtoki Haina Lubasigi Maikidagi Nandaibam Bimol Angum Chana Pongdorakle. Nagalamoromda ngase Malemgi Apunba Maitei Lining Lupki Luching Purel Kuman Chawbagi Lamjing Makhadasu Lubasigi Maru Sanglen Sonai Jurakulda Lying Tho Sanamahi Cheng Hongbagi Thoram Pangtokre. Amadi Lubasigi Masalo Shangamoriba Hozai Udaipur Kundasu Numit Asibu Pangtoki Bagaloidana Nona Mioi Karasu Sari Wasak Parei Hanbagi Thoram Pangtoke. Lubasigi Central Committee Mipam Amasu Pangtoktuna Maroiba Hiram Kayagi Matangda Kana Nainaki Amadi Warip Kayasu Lowki Haide. Asumna Manipurasu Ngasi Lying Tho Sanamahi Cheng Hongba Thoram Lying Tho Ipagi Anoba Pizol Hongladuna Ireicha Singna Mayum Mayumdagi Ngamzaba Hailei Cheng Athen Potan Chingba Punaraktuna Lying Tho Sanamahi Ipada Kachaduna Lebak Miam Galoidana Lying Tho Sanamahi Togal Kanglup Nasin Langduna Pangtokre. Thoromasida Pana Sing the Leriba Masalo Shang Sing Amadi Kasar Hozaina Chingbadagi Mioi Kianasu Lakpiduna Ngasigi Thoromasida Saruk Yaki Haina Lying Tho Sanamahi Togal Kanglup LSTK Sanakonung Sanathongi Maikidagi Irom Rajesh na Thadorokpa Chirol Amana Pongdorakle. Imphal West District ke Awang Potsangbam Kholenda Leiba Brighter Club Information and Library bu he namapangal Kankhat Hanabagi Damak Khananinabagi Mipam Ama Local Pradhan Maishnam Mangi Founder President RK Gunachandra Founder Secretary KH Naba Advisor Saubam Lebak Macha Saubam Norton Ex-President Nahakpam Dhananjoyna President Member Sing Oiduna Ngasi Pangthokre. Maira Paibigi President S. Madhavi Devi Nasu Naharul Singna Nisha Sizinaba Hainabagi Mahut Larik Pabda Hainavi Tamnanabagi Matangda Wakalon Kya Pongdoke. RK Gunachandrana Razara Mohan Rai Foundation na Piriba Kanabasingi Maramda Sugaina Take. Library Secretary Mani Muktana Singh Amadi Klabasigi President Ki H. Devachandra Nasu Thoromasiga Merlina Wafum Kaya Thamke.
Tamenglong district ki Tausem sub division gi manung chana Oinamlong khun gi primary health center da doctor ama posting chatkibadagi supnatagi doctor ama khaktana puringai matamasida doctor asisu amuk Tamenglong da CMO na kaurakle chatlagani hairibasi khunja singna yaba ngamloi haina Oinamlong area gi chairman Lungadim Gangmai amadi Women Society gi secretary Adimliu Gangmai anina phongdorakle Kun taret ki khunja sing laying liba hospital asibu doctor amata thamdaba haibasi chumlibra hanglakibaga loidana lagliba nimit humni fawbugi manungda doctor thabiraktrabadi miyam gi oiba wakat khongjang kaya jangsilagani amadi national project sing thingjillagani ki halakle National Identity Protection Council NIPCO amadi MSUNA senlangduna nomugi oiba social service amadi u thabagi thoram ama ngasi Kekrupat Imphal da pangthokre The Great June Uprising and Unity Day June 19 gi thoram lakpaga iroinana loop ani asigi member amadi volunteer singna campus asibu sengdoktuna lu nalhanki amadi u charakya su thaki Dr. Naurem Sana Tomba Amadi Dr. Konthauzam Bimolada Dr. Ambedkar International Award Inglisingani Kunithoi Piduna Ikai Kumnaba Udlakle Dr. N. Sana Tomba Manipur University gi Manipuri Department Assistant Professor ni aduga Dr. Konthauzam Bimolana CI College Bisnupur gi Manipuri Department Assistant Professor Oiribini Oza Animak Mamangdasu Tongan ba award kaya phangkraba academician amadi writer singni Indigo Airlines ki khutpu amana Barodara Gujarat laiba hospital amagi operation theater dagi hingliba heart thamoi ama pung animakhai changhandana Mumbai gi Global Hospital da maipakna purakhibaga loinana anaba miyoyamagi punsi kanbangamkhre hariba heart ase Mumbai Hospital da punanabagi damak pung ahum gi matam Dr. Singna pirakhe Adubo Indigo Airlines na mamang chayolda dan taurakhiba heart asi pung ahum phahandana transport tauba ngamkhe Perel Mumbai da leiba Global Hospital gi Dr. Singna pung aniga minute kunithoi khaktamak changna purakhiba heart asi khudakta anaba miyoy asida pansinduna mahaki punsi kanba ngamkre Handak marak Online gambling da sel mangman badagi miyoi kaya India da suicide tawbagi pau lakli. Haukiba numit kharani mamang Tamil Nadu dagi jahi kunmapan surabi nupiama online rami sanavada lupa lak tara hena mangsilakpadagi suicide tawkiba tangairi. Handakna muk Indore da su jahi kulhumdoi suraba nupama online ludo sanavada lupa lising tara taret mangbadagi suicide tawkibagi pau masu lakli. Asumna asigumba makhalgi online gambling kayasi thingnabagi pandamda center nasu private satellite channel singda online gambling advertisement tawada athingba kaya thamlakre aroibada ngasigi tentakpa maroiba pau khara Directorate General of Civil Aviation DGCA na Air India da lupa lakh taragi fine thihankre Valid ticket paiba passenger sing tonghan khidabata natana makoida pifam thokpa compensation pidabagidamak fine asi thihan khibane Lagliba tha taranipan asida India lengakna miyoi lakh tarada thabak pigani haina Prime Minister Narendra Modi na lauthokre Haukiba pung kunmari asida India da COVID ki anoba positive case lising tarukka chawnga gi mathakta phangthi miyoi taruk COVID namara moiduna leikhide Indian football team AFC Asian Football Club Cup Inglisingani kulhumdoi final gi oina qualify oikre Palestine na Philippines bu ngasi qualifiers da mari sinoda maithiba pikhibadagi Indian team cup asigidamak qualify oikibane Crime branch ke inspector saduna natta oidaba thong kya chatharamba Uttar Pradesh tagi Uday Pandey koba miyoyama ngasi Guwahati gi Beltola dagi police na phare mahakna maraleraba miyoy kya dagi mateng pangbige haiduna sel kya lokthokhi haire IIT Guwahati gi researcher singna maroina Indian singidamak yengduna prosthetic leg makhalama semkhre Asumna kusem gi khong asi yoga tauba thektok theksin tauba amadi akut atong chatpadasu yamnamak khudong chagani haire
Guwahati air hostess Pooja Barua Delhi da siduna leramle. Mahak Vistara Airlines ki air hostess ne Delhi ki Malviya Nagar da leibane. India da ain kaina laisanba Chinese miyoyama Gurgaon Haryana dagi police na fare. Chinese nupa si mahaki Nagaland girlfriend amaga konana phakibane. Ngasi Arunachal Pradesh ki Tawangda leiba Taruk Suba Dalai Lama gi pokpham Urgeling Gonpada Arunachal Pradesh ki CM Pema Khandu galoyana miyamna thongnijabagi thoram pangthokre. Mizoram da ngasi African swine fever number moiduna ok yankhai manga sikre. National Herald Pauche gi case ta ngarang wahang pahang chathakrabagi matung ngasi su nini suba oina idina Rahul Gandhi da wahang pahang chathakre. Adubu Congress luchingba kayana thong asida pendaba phongdorakle. Congress pu sogatpa Takir Razana irai numit ki sem sananaba hairakre. Panba yai hokiba irai numit Masjid Singda namaz tawrabagi matung Prophet ki mayokta Nupur Sarmana chet naba wangang ngangkibagi mayokta hingsagi thogdo kaya thoki. Bareli John gi ADZ na Razagi Friday again gi kolasibu indanaba warning pirakre. Rajnath Singh na yamna thunamak lebagasi CDS Chief of Defence Staff ama khallagani haikibaga loyana Agnipat scheme launch tawraduna naharo lising niputaru chaliba chahi asida chahi mari gi oina thabak piragani lauthokre. Adubu chahi mari gi oina jawan khanbagi wafam asida Congress na karemnarakle. Karnataka da Kannada amadi Hindi gi marakta nauna chetnaba muk thorakre. Board singda Hindi siznabada athingba thamlakre. Prime Minister Narendra Modi na Pune da Jagat Guru Tukaram Maharaj Mandir ngasi sangakre. US da handakta tawkiba study amagi matungina nupa maikhu siznabasing yamnamak toina saru tekan batanatana matam chadana nganna sibagi chang yamnamak wangi hairi. Malem da ihan hanba lebak amoina Canada na churup machai khudingmakta poison in every puff haina print tawragani. Cigarette packet ta warning pibna kanaraktabadagi cigarette machai khudingmakta warning pinanabagi warip asi laurakhibane. Anti-government protester saruk yarubagidamak Cuba da miyoi chahumga marfumathoi lengakna cherak pikre miyoi khradadi chahi kunmanga phadok oina leinabagi wayel pikhi. Sri Lanka lengakna thau phangdabagi awaba mayoknanabagidamak school gi matam hanthan kibaga loyana miyam chathok chasin tawba hanthanaba khanghankre amadi irai numit khudingi government holiday lauthokre. UK na Northern Ireland trade deal semdoknanabagidamak ain pass tawragani adubu European Union amadi German na masi nakal amatagi oiba waripni haina kanna condemn tawrakle. Adubu UK na de ahongba sina international law da akaiba lehaloi hairakre. Tamthiraba heat wave na US ki southwest da akanba chaitheng pirakle. Arizona, California da lanmai chakpadagi miyoi kya mayumakai thadoktuna chenari. Karigumba North Korea na nuclear test tawba thoklabadi khudakta action lakhutkani haina US amadi South Korea na hairakle. Northern Burkina Faso da khulai paibasingna yamdrabda miyoi yankhai hatkre. Sunagana dagi miyoi lising ahum hena thawai hingnanaba chenakre hairi. Zelensky na ahenba mating pibiraknaba alemgi lebak singda haijarakle. Adubu Russia na Severodonetsk thong kaya thugai kibaga loidana sarasi lokshananaba kanna honarakle. UK na asylum pidraba miyoi sing Rwanda da chathan kinaba kanna honarakle adubu malem gi lebak kayana thong asi lepnanaba haijarakle. Thailand da micham miyam da ganja thabagi ayaba pikrabagi matung handakna amuk micham miyam ganja thakpasu legalize ohellagani lauthorakre. Baluch mahairoi khara thiba phangdana mangkhibagi mayokta Pakistan gi Sindh province da akanba irang horakle. Protester Kunipan Fazin Kibaga Loyana Hogzik Pawda Baluchki Mioi Lisingankai Humdoi Hena Pakre Hairi. Turkey da Nonglay Nungshit Amadi Nongkan Chubadagi Mioi Manga Sikre. Amadi Yao Lising Tarataruk Puba Sweden gi Jahas Amalupkre
ꯍꯥꯏꯔꯤꯕ ꯌꯥꯎꯁꯤꯡ ꯑꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯇꯝꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ ngasi gana di Arambai News Guwahati da Maitilon gi paw sandokchaba matang se loisinjaba ga loinana tabiriba singbo amka suhanna khurumjare